Online Manipur YouTube channel aswing bir mayam pum nang po amuk han nataram nuksari ahan badam namaru iba pau ama aram batingul gi korongan bakuman dagi update amatam zage kim nahi leng kipgen leimakhong dagi angang hum leire tangkhul gi fake Aadhaar card ama pairaga winger da tonglaga lakpada aram baitingul ya school wangkai unit 19 na thengnabadagi miyobagi minung siyenglaga police ta sinakre aram baitingul nupi angang da khut thade haina korongan bakuman na phongdok piri aduga mathang update sichu korongan bakuman dagini lan manungda aina kan kiba kuki nupi angang se phanadi yamlabani nongmada aram baitingul gi korongan bana kallaga thadok rak edi haide haina sumna sumhagna phongdok piri korongan bakuman na aduga mathang gi update sichu Robin Mangang khoirakpam aram baitingul gi team dagini lan tawri aduna lan ngakta kharlaga leise haijabadi nate adubu athoba leikhidraba singda ikai khumnaba utpa oina amadi life se zero dagi haugadori relief ta leiriba ichil inau isesel mayam gi khanbiraga mi gi chatna bisu oiriba bye bye amadi new year da koiba langba picnic setpa isai nongmai tawba leminasi masida lamhen tu henba singna haujiki oiriba situation asi karisu na chungdana tarokpa thengnaragadi madugi afafatta khudingmak nasana sagi daita oigani ngasisu sekmai turel lan thoklaga kuki gi sangna train semaga bunker train thoi leriba phairen luang sangkolda sangsilu pangan muslim nupa ani nupi ani turen meada leiba misingna farga ikhoida sinarki mayumgi hanlaman kauraga sinajakre nupi sing adu muslim oijarabasu phanek setli maitaiga chapmanai kaigumba asi ana thoklabadi misunderstanding chauna amuk thogakani last oin haijari harau kumai tawduna nungai thokpa yaba matam oidri lamhenba sing section aina thengnaragadi afabadi sukoi oiroi haina Robin Mangang khoirakpamna maki happy page ta sumna phongdok piri video sing bibagi tamakta mayam pumnong po amukana thagachari anu update ki tamakta online Manipur YouTube channel na sabunung si video na subscribe to biramu. Thank you.